SKTV bu yang biriba mi pum na makpu sumang lagi actor moina kai kumna butchari SKTV North East ki oina oyar ting dana isai sagi mobile telephone da YouTube ta hangaga yeng ma yaraba adugumlaba television SK television sigumba atuki mate miyam da nungai hanba isa gi phone da yengning ba yaraba lila kaya isai kaya drama pomnamak yeng ma yaraba adugumlaba SK television ni SK television bu paneriba isilinau punamak bu sumang lilagi actor moina aina ikai kumno cheri han thagat cheri tongkoina miyam da nungai ba itilpiba television ama oi biu haiduna kan mamakta da aina wish tawjari sumang lilagi actor moina hauji community ani gi marakta thok liba laibak thiba thogdo asi thamoi sok na yaning de maramdi sumang lila haiba art form se masida aikoi ching amadi tam ani gi nungsi chanaba porpa adugum laba sumang lila makhal mani lila si ba horum dai gi mikup tasu aikoina sing tam pokpi ima gi mingkhai hairga aikoi ponamak sola si haiduna aikoi sumang lila na sing amadi tam ani gi nungsi chanaba gi achoba masak amu puthok iba adugum laba sumang lila ngasidi community ani gi marak sida thoglai ba laibak thiba thogdo asina artist ponamak tasu awa ba chaitheng pire artist ponamak su adokki matik wahali aduna singtam ekoi ponamak se imalai pak amakhaktani aduna imalai pak ase masibu pubiriba BJP sarkar national amadi state ki oibiriba BJP sarkar singchina community ani da thokliba achoba irang ase masi engthaba santi porpa oirasanu haiba wafam se thamjaraga patang sida ai losan jage